Yimnam Anuradha Devi Kunana Krumzari. Hauzik Maroiba Pauda Laipampana Liklai Luishang in Nona Saba meeting Nasi Sanga Kray. Nominee Chatakadaba Mangasoba Indian Society of Gastroenterology North East Chapter Conference Ngasidegi Haudo Kray. One-day consultative meeting for development of general knowledge of Manipur Haiba Hiramda Khananai Nebagi Mipam Pangdo Kray. Luinana Taranipan Suba DSA Trophy Invitation Football Tournament Loishan Kray Humlak Suba Dhanamanjari University Inter-College Football Tournament 2024 Ngasidegi Haudo Kray. How's the pause on the episode? Malemda Kanglo Kudemaka Equige Horopom Hek Kaunaraka Amadi Equipuna Leminabene Habigi Wakalona Asinataraga Toning the Ba Todo Watokea Ama Nasingasimang Malangi Mapankea the Togle Equipuna Hingminariba Mapamasida Equige Horopom Kangna Mang the Tangatoriba Kongtanka Ado Yeng Laba Matamda Equipuna Leminabene Haiba Kauri de Bene Haina Mayang Lama Raskumar IAS Deputy Commissioner Chandana Podokray. Laipampana Liklai Loishang Kaksanga Sinduna Loishanga Asagi Metin Sangaba Amadi Numit Humni Chupna Satagadaba Anba Yelho Saichak Saida Saidan Nabagi Taurampa Amang Ase Kakseng Tungkong Hidakta Konjend Singunda Loishanga Asagi Masaikonda Haudopa Tauramda Atoba Mitungland Oina Saruki Yaduna Wapamasi DC Sanden Mayanglamam Raskumana Pondo Kibane. Raskumana Makataraduna Hai Equina Equigi Horapam Ningtina Kangba Equigi Inat Lining Ningtina Kangba Sumato Tai Equigi Horapam Equigi Inat Manghandana Tamna Bahonagadabane Equigi Inat Equigi Horapam Kaudrabadi Equigi Kanglupsu Kaukrabadi Equigi Kanglupsu Mankibi Maramaduna ngase pangthokliba saidanaba asigumba aikhoige inat yokhanaba honabagi sumathau tai phungdokhe ngasege metin sangaba amadi yelho saisak saidanabagi ngase ahan banumike hodobagi thoramda Deputy Commissioner Chanden Mayanglamam Rajkumar IAS na thoba meeting Assistant Conservator of Forest Chanden Forest Division Dr. Naurem Munant Maidina thoromapo aina saruyakhe Ngasidagi Haudokiba Yellow Saisak Saidanaba Aduda Jahi Mangataki Taranipan Fawgi Manung Leba Manipurgi Tongamba Saisak Loy Kurmapanna Sadugyari Saidanaba Asigi Ahoban Numita Kangalaba Saisak Loy Senka Aduna Amoka Hayeng Anisuba Tankakta Amok Saidanagani Aduga Amoka Anisuba Tankakta Kangalaba Saisak Loy Senga Aduna Amo Tha Asigi Tankuni Banda Saidanaduna Makomat Matang Kangani Hairi Amadi Aikoi Punda Laminavani Hairi Wakalonzi Egg Nathairaga Tuiba Tudo Watok Mayama Tui Hagatare and Yuchi Aikoi Punda Himinava Sigum Lava Mapamasida Aikoi Shakui Horpum Kangaraga Aikoi Namanga Tangadori Wakuntangana Kamina Tang by the sea Yang and Pomatam the Koipuna Laminavani Havisi Kaupade Autobaki Tangtare Lisangani Kunmarida Bihar Institute of Public Administration and Rural Development BIPAD Gaya Biharda Nimitara Mangani Chutna Pangtokiba Livelihood Professional Training da Mai Pangna Sarugi Yaruraba Kaksang District Relip Inmate Singi Interaction Cup Debriefing Program Pa Ama Manipur State Rural Livelihood Mission MSRLM Kaksang District Nisandana District Mission Management Unit DMMBU Kaksang the Pangtokray Tarumpa Asida Training Mai Pakna Yaururaba Relief Inmate Singa Loinana Irang Sanamara Moduna Relic Camta Ladyba Nubisange Salab Group Centena Inmate Sange Samilon Paganaba Kongtanka Haunaba Department Asage Maktak
Kaksingi Lawyai Lambi Matam Supada Asang Bataru Tananba Amati Fazaba Lambi Mapambo LSC Haibage Cleanliness Drive and Stop Stubble Burning Campaign Ama Haying Nomaising Nimike Ayuke Pung Tadetake Pung Mapan Power Pang Tokane Campaign Acid Alamdam Siki Miamna Sarugia Binaba Indian Red Cross Society Kaksang District Branske Makedegi Miamda Apil Dorakli. Institute of Liver and Digestive Sciences Impalna Sindana Numinini Satagadaba Mangasubai Indian Society of Gastroenterology ISG Northeast Chapter Conference Ngachi Singmerong Dalaiba Classic Grande da Haudokre Conference Aduda All India Institute of Medical Sciences New Delhi Gastroenterology ke Hata Professor Dr. Pramod Gers Nahai Ohana Pancreatitis Nahan Bakak Natana liver disease so Nahali Jahi Nauriba Singna Mayakaba Sinjak Sang Sejanabake Sangase Atuke Matek Wankalakle Masina Haksangda Sohan Bakak Natana Atopa Kanaba Amata Pirakloi Masina heart brain isa Kudemakta Akaiba Yamla E Maramasina Mayakaba Jinjak Sejanadaba Amasung Tadopana Quaideke Apabalambini Anaba Yenglubada Ngahake Oina Parabasu Matam Kara Lairaga Amoka Haurakani Yu Takpakak Natana Micro Seasonabana Su Isada Hena Akaibakea Lahanbaga Loinana Laina Makan Makange Tolotuna Diabetes Nursing Basung Sunahale Baramasina Haksanka Pavana Aikoi Kudemakilani Haibasi Kaudabapai Apawasan Jak Chatuna Haksang Pana Tamsi Pondoke. Your diet should be nutritious and you must be physically active and all the time do your work yourself. If you have a job which is sitting job, do some exercise. Those who have a field job, they must regularly do physical work. So physical exercise and a good diet are the best thing. Avoid alcohol, smoking. I can tell you, you can avoid 90% of illnesses. Conference Sibosan Langleba Institute of Liver and Digestive Sciences Hospital Director Amade Conference Asige Organizing Secretary Dr. Nongtombam Suras Kumarna Haikibada Ninige Pangtoliba Conference Asida Masak Mamink Lairaba Dr. Kiana Sarugari Ngasage Conference Asida ILDS Hospital Ge Dr. Singna Anoba Makange Operation Sink Life Oina Pangtokuna Utki Masina Nona Medican Tamliba Mairo Shinda Wakal Lausankaya Ama Pigadori Pondoke Conference Sida Norte Eske Maming Lairaba Atawa Hospital Singi Gastro Amadi Liver Ge Dr. Gyana Saruk Yari Amadi Medicine Surgery Tamliba Mahiro Shingsu Sarugaki Live endoscopy conference and ILDS hospital da live Dr. Singh ano makalgi operation sing live in a pangtokuna uchutkani aduga high river conference gi kutangda knowledge mayam exchange tawri amasung makata na tawguni haina expect dawi. Effective functioning of NGOs run libraries Sahibiramda Duminini Chattakadaba workshop Ama State Central Library Auditorium the Haudokre. State Central Library Amadi Department of Art and Culture Government of Manipur Nasinuna Pangtokpa Taurampa Aduda M. Zoe Singh Commissioner Art and Culture Government of Manipur R.K. Unmila Devi Chief Librarian State Central Library Impal Amadi G. Dharmada Sarma Deputy Director Art and Culture Manipur Na Athuba Mitunglen Taurumapu Amadi Akanaba Mitunglen Oina Sarugake Workshop Adugi Matanga State Central Library Gi Chief Librarian R.K. Urmila Devina High Society Amagi Sagan Mingsana Se Library na Oigadoribane Maramasana Library Chakwal Halabatada Chakwatba Society Amapurakane Haibagi Achepatha Zavale Mauna Makataratuna High Education Ge Manganda Pibida Library Ge Achawatanglai Library Amada Reader Singna Pamliba Sink Ado Matik Sana Panganba Tarabati Apaba Mahiro Shink Karigi Putopangam Loidoribano Library Napiriba Kudung Chaba Sink Asibo Mahiro Shingna Pazana Loduna Larik Lai Shuge Manganta Pazana Panglabadi Aikoki Society Karigi Sokoloidoribano Maramasana Landamasagi Library Chokolabatada Manipur Asisu Hena Chokot Papurakani Housing Labzam Asagi District Library Taruk Pazana Tabak Sachadi Masagi Matakta Tareta Amadi Hapsin Duna Tabak Hauna Nabahonari
amadi lemhariba district singdasu hangdoknaba thorang tawri loinana housing state central library ase model library oinanaba thabakanna paikhali athubada onthoklagani phongdokhi ngasi pangthokleba workshop ase NGO singna chalariba library singha ase mapung phana thabak taunanaba housing matamda darpanda register tawba tangai phade kamdangna darpanda register tawgani kamdangna santhang lawgani amade library run tawgani haibane singba workshop asida khangangani housing punna clubna chalaiba library chamaga nifumari lairambadigi chamaga chumna amada library chalari workshop asida ayamba district sange club sange mehut singna sarugyari makatana NGO singna salaiba library sing Auxin naba athubada lauthoklagani phongdokhi ingna sigi thongpuri akoina kanno khonaraga Manipur society se onba maporaknaba haibadi makoina library se phajana nan tawragadi angang singa library phajana pabiragadi reading habit che phajana laibiragadi kaidobogi library hairagadi gyan lairagadi kari chakoloi samase si chakolaba library chakolaba da Manipur society che hena chakolakane haijaninge ko Book culture North-East Sinduna nimi tarungni chathagadaba anisuba traveling book fair ngase MSFDS ta hodokre pangthokleba book fair asige matangda book culture North-East ke curator Kaneshwar Saikomna hai traveling book fair ase hanba oina kaksangda pangthokre ngase dege hodokliba asina anisubani makatana so atopa district singda chathakigani masige matung North-East ke mafam singda so chathagani Handaki book fair asida top topa oina akhanaba lairik khara kesida onduna phangale loinana discount changna piduna lairike pibage hainabe thamnaba makan makha kyage lairik sang phangale maru aina hojak lamdamba asike oiriba phibamba asida ahongba mamanda lairik sing phanganduna reading community amasung reading environment amasagaduna ngahak wakal tanah hannabagi wakalonda chathabani masida miyamna sarugya biduna lairik paba kunai ama puna sangamina sipongdoki book fair asida fiction non-fiction academic children book Manipuri literature Northeast title sing yauba lairik sing ohongba mamanda discount taduna phangale book fair asi tha asige tang kuntra fawa sathagani Saya punya discounted rate kan tahu hadap saya cuma si reader sing dia motivate han tahu bahaya kan terapa. Madu han lag ngai mara mau han berpam lagi dan project lagi batang tu lagi ada bah irang sini apa. Nah tang usu wakal sing dia botha bumui bah macam sih dah agak yang berpor jadi punya even One-day consultative meeting for development of general knowledge of Manipur haiba hiramda nomagi oiba khana nainabagi mifamba ama SCERT ge director haibamba Romelna mai tangbam lawduna SCERT conference hall da pangthokre mifamba sigi maru eba pandamde Manipur gi history geography amadi Manipur bu thoidok hendongna masak takpada asokba phida lawriba masak sengka ase haurakliba mahiroi sengka asida khanganduna Manipur gi asengma masak ado mayek sengna khangna bageda magtane mifamba ase ngasigi asina ahan bane mifamba asige matungda tongan tongamba subject sange expert singa kusin naraga subject singa adugi masak sing adu tasan khomjin jaduna expert committee da putoklaba matung Manipur ge general knowledge ke laireka ama atubada putok sagane NEP 2020 ke guideline ga NCFFS amadi NCFSE da piriba Kanglon Singh ado hablaba matung lairika ase putokadabani lairika se hauzaki matamda yamna maru oiba lairika amani maramde mahiroi singna hauze sakolabage matung inna tamleba subject singka ase malemgi thakta sangdang nabage mapumko oiba phida amma kalle aikoina formal education su tamna aikoge asengba puari amade haurafam kya asibo Mamutana tungi yumbi orakadoriba hauzake mahiroi sing asida kanganba ama yamna mag maru oi haina
ꯂꯧꯖꯔꯒ ꯃꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤꯗ ꯂꯩꯔꯒ ꯑꯁꯤ ꯄꯨꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯕ ꯉꯥꯛꯄ ꯑꯃꯗꯤ ꯐꯨꯔꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯊꯝꯕꯗ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯒꯅꯤ ꯍꯥꯏꯈꯤ ꯈꯣꯏꯕꯝꯕꯨ ꯍꯣꯃꯦꯁꯣꯔꯤꯅ ꯗꯤꯔꯦꯛꯁꯟ ꯄꯤꯗꯨꯅ ꯍꯣꯝ ꯐꯤꯂꯝꯁ ꯃꯅꯤꯄꯨꯔꯅ ꯄꯨꯊꯣꯛꯄ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝ ꯉꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯂꯝ ꯗꯦꯚꯂꯞꯃꯦꯟꯠ ꯁꯣꯁꯥꯏꯇꯤ MSFDSꯇ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯎꯠꯈ꯭ꯔꯦ ꯐꯤꯂꯝ ꯃꯦꯀꯔꯁꯤꯡ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤꯡ ꯍꯥꯡꯗꯨꯅ ꯐꯤꯂꯝ ꯀꯥꯞꯄꯤꯌꯨ ꯍꯥꯏꯕ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯌꯔꯃꯦꯟ ꯂꯥꯏꯃꯌꯨꯝ ꯁꯨꯔꯖꯀꯥꯟꯇꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯎꯠꯀꯗꯧꯔꯤꯕ ꯐꯤꯂꯝ ꯑꯗꯨ ꯃꯤꯌꯥꯝ ꯇꯝꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯐꯤꯂꯝ ꯗꯤꯔꯦꯛꯇꯔ ꯐꯤꯂꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ आर्टिस्टसिंग यावना फिल्म अदो पुथोंगनबा होनाबा मतमदा तोंगा तोंगांबा थौदांग लौखिबा पुनमक लेंयांग खुदन तमदना इकाइखमनाबो उठखे प्रीमियर शो अदुगा मरि लैनना लाइमयम सूर्यकांतना मखाताना फोंदोरकपदा लमदम मसदा कोविड मतमदगे मणिपुर फिल्म पुथोकपा चांग अदुके मतिक हंदखे मखाताना अमो इरांग लेशिनबदगे फिल्म निंगथिना पुथोकपा ngamdabadage सिनेमा हॉल कया थोंगलोनखरे मसमक फिल्म पुथोकपा चांग कया हेन्ना हंथखिबना मरम ओइदना हॉलसिंग हांगबा ngamkhidabani haukiba chahida puthokhiba film kharasu ngasi phawba miyamda uhanba ngamdana leiri film puthoktana cinema hall karamna hangane haibesichu achawa wahangne adumapu lagliba ningon chakoba asida cinema hall singda film kaptana film maker singbo puninga tawapio haiba wafam apil darwalkli sense lor bakhala hole the copy of film that is you know mushi bongo film tawani panchmer la luxury I think films really you kutta ali di cinema hall bazananum da pamaba jata press to this day wa thumali kapte sei ani parkador na eli handa bono film to Abraham film asagi director Khoirampo Homesorina Phongdorakpada film as national award Morang Thema Rajendra na iba Sentharaba Ishing Pol haiba wari masa liriktage asumna ngahaktang ka haiba wari masa adudage handokpa film amane film ase atenba matamda sel iyamna changdana punthoke pa film pa amani manipur ge tangdur leita daba phibam asida film pa puthoktuna miyam ge seba toba ngamjaba tasena laibak phabane film asipo atema matamda puthoknaba honabada achawa thotang ka lokhiba khudema director ge maike dege thakapa phongdopa ga loinana makatana puthorakpa film singna so miyamna puning thogonaba wapha appeal tawragle Manipur lenga ke hal minister Dr. S. Ranjangi Miang Makada Kunmanga Suba Wallace Side Day 2024 observation gamari lenana Love Your Eyes Kids Haiba Thimda Free Eye Camp Amana Center Program for Control of Blindness and Visual Impairment National Hal Mission and the Directorate of Health Services Manipur na Sinduna Khazari Mamang Panthobi Sangland Khazari Pisciculture Cooperative Society ge Sanglenda ngase pangthokre Tharomduda Khanga Hairaba Dr. Singna Mioi Chahomba Henbada Lemna Mit Sakap Tawduna Mit ge Nungai Tabasing Khangdopaga Loinana Mit Layanke Tengbang Center Foundation Sinduna Thasage Tangtara Humdoida Nongpok Torbanda Pangtokiba at Convention on the Spot Live Painting da Sadu Yakiba Singna Yepa Lai Sing Utpa at exhibition to among us a palace compound the labor art and culture department ke art gallery da Hodokre. Nominini Chatagadaba at exhibition Asada Relic Camp the Sadugia Kiba Angang Humpu Amasung on the spot Sadugia Kiba artist Kunito Ina Yellow Kiba Lai Sing Utke. Pangtokleba at exhibition asagi matangda Tengpang Center Foundation ge volunteer Lintoi Asamna High Foundation asina Hausik Lamdampa asida Tokleba Irang asina Maram Podega Rally Camp Mapanda Ladyba Angang Singda Nawa Lok Sing Haina Mington Ba Labia Skill Program Jatatuna Makoibo Puning Wakal Taukanapage
amadi haurakliba artist singbo yokatpaga loinana makoina puthokliba lai sing adubo puthongnaba maphampa ama piraga fundraise tawduna haiba rally camp ta leiba angang sakta mateng pangnanabage pandamde chathabani Hauzaki oina Ideal Girls College amadi lamboi khongnang khongda leiba relief ani asida haiba nawalok sing library skill program asi jathari makatana sotokantawamba rally camp singda haiba program pha asi jathana ba foundation da asina hona khigani phungdoki Indian Red Cross Society Manipur State Branch na Sinduna Nomagi Oiba First Aid Training Program pa ama Nambondo Oina Bisnupur District ki Manda Cheng Commando Complex Managda Leiba Zoisana Retreata ngasi pangthokre Tharamdu Indian Red Cross Society Manipur State Branch ki Chairman Narendra Ningombana Haudopaga Loidana Indian Red Cross Society Manipur State Branch ki Secretary Shu Oiba First Aid Trainer Nabachandra Amade First Aid Trainer Dr. Kundra Pamp Ekent Amade Indian Red Cross Society Bisnupur District Branch ke Secretary Shu Oiba First Aid Trainer Dr. Huidrom Romena Akhang Ai Resource Person Sek Oina Wangang ke Tharom Daza Zoisana Retreat ke Security Staff Sing Restaurant ke Amade Ate Staff Kuntra Romna Trainee Oina Sadok Yaduna Training Program pa Aduda Ishingda Irang naraba lin natraga hui mahu panba sasingna chikba maina pokpa electric na chingba accidenta khongkhut tekpa sarai hauba wakhal mangbaga loinana sor honba leptuna taraba asok apan singda karamna first aid piraga karamna mi singbu kangatage amadi hospital ni hongatage haiba hiram kaya khangna batakpi tambikhe BJP kumbi mandal na sinduna Sadeshata Abhiyan ge saruk ama oina ngasi bega enrollment drive ama kendra asige tungan ba mafam singda kendra asige MLA as Premchandra yamna pangtokre ngasi dagi hauduna kumbi kendra da paksana BJP da ming chanba ado kumbi municipal council da amade wangu terakhong gram panchayat ke tungan ba ward singda online ta amade offline da handakta ahan ba oina nauna mend chankhiba miyokya su yauke voter committee da hana offline da BJP da changkraba polling ge vote 11 ge maru eba thaupuba singna enrollment form sing so MLA da khusina ke mega enrollment drive aduga mari lenana BJP kumbi mandal ge president Serampa Angau Sanana Pondora kibada ahom lak suba oina nga secondary asige oina so mass campaign aze hayang pawa kumbi assembly constituency ge polling station kuntra manga da pangthokane hairaduna ngasige oina online ta amade offline da punna mioi lisang mapan hena BJP da mingting lakre Angau sanana hai kumbi kendra ge oina tha asige manungda BJP da mioi lisang tara manga hena ming janana bapandam thamle masida polling ge booth level committee ge maru aiba thau puba sengka amade miyamda enrollment toba asida saruk yabiduna mai pangna bahona minase haike MS Creative School Kwaktagi Mapan Suba Teachers Day Foundation Day Kamba MS Idul Fest 2024 School asidanga se pangtokre Tarondada MS Creative School Kwaktagi School Asige Director Muhammad Nashikar Principal Sahida Prabinta Amadi Social Worker Jiawuddina Adaba Mitulin Singo Ina Saduga K Taromdu Kirat Sonduna Hodolaba Matunda Skunge Oza Singh Management Amade Atai Staff Singda Kudon Pote Piraba Matunda Mairo Shingna Group Rhyme Profession and Parrot Culture and So Hindi Skate Drama Amade Group Choreography, poem recitation, intelligence, backstage, idiomatic skate, handwriting, spelling, B stage, competition so pangthoke. Skunasige Chairman Abdul Kudusna Matho Masakhanglaba Oza Sangda Teachers Award Amade competition singda makok matang taraba mairo singda manamathum sangsuyan thoke. Ningon Chakopage Kudon Porto Oina Matak Sahi Ningon Chakoba Nangna Bayimda Hanzel Hanbio Haina Saziwa Relicamta Jangjapam Lautuna Lady B
ikau ningon takhelamba be ibe yamana Manipur lenga ke punin singsalakle Manipurda haukiba chahi ge megi tangka homdage hauduna ngasi phawba jathariba irang asana maram phoidina mayam makai mainatumna thadopi khraba aduga haujangna sajiwa rele camta changjapam lautuna leiribi ikau ningon singa paumi singa unabagi thoram phamada wapam ase phongdorladuna ibe yamana hai chahi amagi manungda amutang thokpa ningon chakoba handak sahi ge oinade sarukya zararoi Mapam asida lamdamba asigi ibung ipwa kaya laktuna ningonda chakon naba haibirapa asimak nachan nachi singna hainingai leitana thagali adubu aikhoina lanjanaratuna mapampa asida sangjapam lautuna leide aikoigi ichalise kaya ama atoba mapam singda yumpanduna lekhiba kaya adudi aikhoina chakkoba ngamdana leiraga aikona ningon chakoba pangtopa pamde maram aduna Manipur lenga na ningon chakoba ge khudon pot oina mathang sehi ge ningon chakoba nangnaba aikhoibu yumda hanjalan bio haina suphongdokhe aikoi wong gi ningon jingju chakau bijage aikoi ju yumdagi chachage machina bapung birena mapok simagi ningon loi bi khoi da likim da lebi ningon loi bi khoi da pibe da kinane aina logjege Andaki saya yo na ditsaru yara ro Nakalam ramda pawmisanga udambagi thorampa aduda sarugya khibi sadu yengkhuman dagi ikauda megetangka anida yumpala khibi mudum bizetana phondorokpada luhungba nonganbagi numit adudagi hauduna mangani chakoba nangtana mafamba asida lanjana duna leiri maramaduna ningon chakoba su Chatning de amade handak sahige oina pangtokadoriba ningon chakoba asesu sarugya zaroi ningon oibe kyana ningon chakoba chatpa uraka aigi lamdampa adudage atopa maphamda yum pangkhiba ichal singna nungaitana leiraga aikona ningon chakoba yawbagi atha leite aduna Manipur lenga na hojega rele camp singda jangjapam lauduna leiriba mioi sing mathang chehige ningon chakoba nangna ba makhoi ge yum singda hanjal hanaba honabiu maduna ningon chakoba kudon pone khanjarage haina suphongdokhe akhoi ningon chakoba ge kudon oina akhoi yum da hanjalan biu mayamna saruga biu machimatagi Atanya sakau uraga nungai roya akhoi ju mayamna saruga biu akhoi janing basu phaude akhoi gi ningon chakoba ge kudon oina akhoi yum da hanjalan biu mathangi chado baje yaudringai da machimatang haje Pawmisanga unaba aduda yum leitana ningon chakoba koba athlaite aikhoi yumda hanjalan bio aikhoi su yumda leiraga chakoba pangthuksage haina thaba placard ke asu sizinakhe Ladakh da line of actual control to LHC gi matang de India amasung Saitang ke marakta patrolling tawbada yana khidabagi wafam paladuna external affairs minister Subramaniam Jai Sankar na phongdokibada Ladakh ke Dapsanka amasung Damchok ke maramda lebaka anige Lebakani ke disassessment Friday dage hauraga October tang kuma panda loiragani October tang kontra dage kontra matwida maikai animangna patrolling tawgani wafamase minister na Puneda pangthokpa mahiroi singa interaction tawbada haikibane Baptana daba lerambasing athoba matamda lakani thazai hairi Prime Minister Narendra Modi na Chinese President Xi Jinping Russia ge Kajanda pangthokiba BRICS Summit manungda unaduna wari sanakhiba adubu so Minister Jai Shankar naningsingke Mana Makataruduna haikibada lebaka anike foreign minister sing amasung national security advisor singi meeting ama atubada pangtoktuna khanaragane lebaka civil defense taunaba LAC da military lere lanmi amasung diplomacy na lebaki damak magi mathaudari chahi taragi mamangda chahi gi oina Lanmi gidamak lakhat khiba sing thabaka adugi saruk manga hena ngasidi action tawre haiki
Islamic Republic Iran da Israel na landa kibaki matungda Iran na makatana Israel ge matakta landa dana ba United States na high grade lana se laman khumagi maungda landa na duna lerabati landi level later haiki US National Security Council wangang loy sent 17 high kibada fighting makha jatha dana ba Israel ge matakta lep nana ba Iran da tangnari Israeli lami singnang asi Iran da year strike tawdana military bases amasung missile site da landaki Israel na tawdiba adu self defense ke oina chathaki bani haiki operation da the United States yausan balaite midant is reason da tension Lahandaba haibasi United States ke pandam ne haina supongdoki US President Joe Biden amasung National Security Team na Israel ge miyam soktana ba Israel ga thabak tominaduna puning thawatuna laglei hairi Hausak sanabige pauda District Sport Association DSA Kaksingna Sinduna Association ge playground chatharakpa 18 DSA Trophy Invitation Football Tournament 2024 ge winner Social Welfare Club SWC Karangna Oikre Tournament asida Social Welfare Club SWC Waikongna Runners up the Hode 18 DSA Trophy Asiking Solution Bagi Thoramda DC Chanden Mayanglamam Raskumar Singh IAS na Atuba Mitunglen District Sport Association DSA Kaksenge President Catherine Mayam Fi Ibo Bina Thoramapu Aduga Kaira Gram Pansai ke Chairperson Ilangbam Ombi Santi Leiba Kairak Wabakar Jila Parishad Member Salam Danabir All Manipur Football Association Ampage Zane Secretary L Jyoti Moore, Roy Jiban Hospital, YN College of Nursing and YN College of Paramedical Sciences के Managing Director, Dr. Yankompa Asokumar Amadi, Kaksang District Olympic Association KDOA के President Catherine Mayam Dharmadas na Kanaba Mitunglan Singh Oina Saruya ke. Tournament asing asi sanekeba final master SWC Kairak na SWC Waikongbo Panjan Mari ani da maithiba PK match asida tempa ani na piba matamda panjana mamam chanaduna thoiba ngamna khide madudage penalty kauna bada SWC Kairak na SWC Waikongbo Panjan Mari ani da thoikibani tournament asige fair play Team Youth Welfare Union Kaksing na takre best player na SWC Waikonge jersey number 7 Hawizam Tombina take Man of the final match na SWC Karake jersey number 18 Kaisam Dinkal na highest scorer na SWC Karake jersey number 16 TIC Yaipawa amadi SWC Waikonge jersey number 12 A Bishan na Best goalkeeper na SWC Waikonge jersey number 1 K8 Joy Chandrana Best defender na SWC Kairake jersey number 3 Mayangbam Sital na Best midfielder na SWC Kairake jersey number 23 K8 Razes Best coach na SWC Kairake 8 Chandra Kumar na amadi Best manager na Social Development Organization da SDO Palena Panke Omlak Subha Dhanamanjari University Intercollege Football Man Tournament 2024 ngasi University asage playground da Wangkhai Assembly Constituency ge MLA Thangsamba Arangkumana Haudokre ngasi dege hauduna Tang Kuntra Mathoi Phauba Punna Tempa Manga Dema College of Commerce Science Arts LMS Law College amadi Department of Physical Education na Sarugyaduna Chathagadaba Football Tournament aduda Wangkhai Assembly Constituency ge MLA Thangsamba Arungkumar DM College of Science ke Principal Professor M Bhuvaneshwari DM College of Arts ke Principal T Ranjit amadi DM UK Registered Dr. RK Zotina Matang Sena Sipkes President amadi Guest of Honor oina sarugya ke Tournament haudapage tharambaduga mari lainana MLA Thangsamba Arungkumana Chief Guest ke wanan pireduna hai mioiba aikoina haksang phana thamge harabadi sana khonaba yaudaba yade sana khonaba matamda maru aibasi thaksi khasi masak khangna sanaba aduni thaksi khasi laina amadi ozaguru masak khangna sanaba sanaroi sing kaidang nungda maithi banangloi amadi Football haiba masana ase malenge mapam pa ayambada sanaba amadi miyamna yamna pamnaba masana amane lamda masada leidiba miyamna so football masana ase yamna pamnai amadi sanare singna yamna nungaizaba ama haiba taragade
masage talent ado miyam mangda uthokba khakta natana miyamna mahakpo khangbirakpa asisu amane maram maduna ngasidege hauduna numit taruni chumna sathagadaba tournament asida sarukyariba team singi sanaroi kuding mangnaso tournament asi haubadegi loiba phawwa thakse khasileina amadi tekta kaidana sanabiyo hainaso apil toke Manipur University Kanchipur gi Miyang Makada Ka Manipur College Kaksang Sinduna Satriba A Pratap Singh Memorial Manipur University Inter College Football Man Tournament 2024-25 ki ngasi sanakiba Mat Singda Lilong Haurebi Kaksang Kuna College YK College amani Mangon Ngambi College Mai Pakre ngasi sanakiba match ngadugi ahamba ground da Lilong Haurebi College na MB College bu Panjan Nipanch Sinoda ani super ground na Kaksang Kunau College na Saraswati IM bu Panjan Mari Sinoda ahom super ground na YK College na MU bu Panjan ahom Sinoda amati Mari super ground na Mangon Ngambi College na Imbang College bu Panjan ani amada thoike Manipur Basketball Association Sinduna Nahabam Basketball Ground Chatarapa Kunipan Soba State Youth Basketball Championship ki Nupi Kanglupta Ishuna winner oikre ngasi sanakiba final match Ishuna YOS Sibo Panjan Nipunito Kuntrama to the Mighty Pituna Championship ki title lokibani Pangtokiba Championship asagi Manamatom Yantopage Tarampa Hayang Pangtolagani Operation Sada Babnage Saduka Ma Oina Indian Army na Sport Culture Sakolana Bapandam da Wushu Championship 2024 Ngasidagi Bisnupur District ke Khapo Sangbam Nacho da Hodokre Chalibatha sege Tangkutra Pawa Sathaga da ba Wushu Championship Hodopage Tharambadu da Bisnupur District ke SP KSIS Ravi Kumar Indian Army ke Makotongba Operation Singh Susarugya ke Championship Hodopage Tharamdu da Wushu Sanda Thangtana Singbaching Su Utke Hauzakaro bada maro iba pau amone pizari Laifam pana liklai Loishange Nauna Saba Mitin Sanga se Sangakre Nominini Chatakadaba Banga Subai Indian Society of Gastroenterology North East Chapter Conference Ngasedeke Hodokre One-day consultative meeting for development of general knowledge of Manipur Haiba Hiramda Khanane Nebagi Mipam Pangtokre Loinana Taranipan Suba DSA Trophy Invitation Football Tournament Loishankre Omlak Suba Dhanamanjari University Inter College Football Tournament 2024 Ngasedege Hodokre Imes Paudam Asikadi Matanga Seda Loijare Ming Tabiri Besangbu Amuka Hana Kurumsare